ngasi ing kumja lising ani kun marigi Mars ki tang tara taru thang janumi maitai gi thabanda lamta thana horokpagi ahanba taba thangja lamta gi kumsi gi di taruk ni panbada oire lamta thangja haina khangnaba akoina saroi khangba akoigi moirang kangleirol gi wari da akoigi henju naha lairol lembi gi matang da su akoina yamna angang oringe da yamna kina na tawpa lamta thangja haibasigi matang da ai wafam khara aina ningjaba aina khangjaba aina ujarakpa tajarakpa wafam khara thamjage tabiriba paigi mafamda ahanbada manindra konsamayakna nolukjage ado ngasigi saroi khangba haiba lamtagi thangja ji mamangai matamdadi akoigi lamtagi thangja lamtagi thagi manungda taba thangja khudingmakta pangthoknarami adu konadi lamtagi ahanba thangjaga ani subagadam tawraga tolakpani haiba wafamsu thengnajai takpiba ahan chiplamanjingju thengnajai aduna adu oigare aina ngasi lamtagi saroi khangbogi matangda thamjage na tawje hanna thamjage na khanjaramba nate ngasi ayuk ki akoigi social media platform kharada maitai kangla gi nongsup sanathongi akoigi changbamgi ngamang sidaisda saroi khangbogi photo nungdo thagalakpa thengnajai ainga ngai karino kangla gi sanathongda akoigi saroi lamta thagi saroi khangi si karino haiba wafam ama ai thamoida phaujai ado phaujabasi onthok ngangnabani akoigi oral tradition naibasi akoigi tradition da chinbung da lei wari oina leirakpa adagi chathannarakpagi loinamak khudingmak lairikte igani aiba larik oina leigani haiba wafam leite oral tradition ne je oral tradition ni akoigi tradition ningsingba thoktragi changakpa akoi channarakpa akoigi nat ki masak aisa channarakpadu channarakpani madu larik leitarsu ya larik si kona amana thijillaga isillakpaduna amani adaida chumna ibiradi phai adu pangi isinba larik kasu adum pangtheng thengnajai masigi matangda laksage ado akoigi maitai gi tawrisingje akoina hairadi kanagumana di panghai haijin manina hairpa yai aingonda haibirakpa yai yam logical oiba khudam moina kangla sa hairase kangla sa aina akoigi kanoda yungibase akoigi sa nate mi matau tamaga konna akoigi konna garib nawaz hoi kari hoigi Chorjit Maharaj gi matamda akoigi kangla sa akoigi awa yeknaba awa rongi akoigi laisangi mamangda konungi mamangda karida moigi akoigi lungsaga akoi dragon ha khangnaba thambagi matau tamaga akoigi khingiba posakni adudi akoigi record singna sakini kaimtam maitai mari sunglei leinaba sa nate madu maitai ipa ipu singna akoigi sa do akoigi kangla utra sida reception hall gi changbam sida akoigi leiteng oina thame nang yeknabagi sa nang seisida thong ngaktana leyo adu nang lam henba yaroi haidana akoigi kaba khalle maya kaba khalle masi ahalam manjingna sabibani adu kaba khanbado panghai haina kaba longthokare madu aduna athopa wakhal loldi adu khal madu yengu logically akoi punsisida akoina haijadaboi wani kanana hai kaido karino gaina akoi even manipur gi akoi state emblem oina kangla sa sinrise siru karino kangla sa ise akoi su nati na haibiramba ahanjing akoi thengnajagi akoina ijadaboi wani adubu ngasigi saroi khangbogi sidedi ai na khangjarakpa ai haijage saroi khangba ise saroi khangbogi maramda phaniamna yengjai manipur da yam lurisi maitai gi maramda khangnanaba lairik thirakpasida karamba lairik na chumna lawdoribno karamba lairik na chumdana lawdoino pangi silakpani lawdoino haiba khangba ngamdabasi ai ngarang nahandagi saroi khangbasigi maramda ai ahal lamanjingda hangjai kaidawi aina ujarakpa kaidawba adagi lairik su akoina thengnajagibada ai koithi thijaraga thengnajagibada lairik ani thengnai akoigi amana akoigi takhelambam gokul kowa ahan amana iba lairik ni akoigi mana
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯅꯥꯠ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯃꯩꯇꯩ ꯏꯅꯥꯠ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯃꯔꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯔꯣꯏꯗꯕ ꯋꯥꯔꯣꯜꯗ ꯏꯔꯝꯃꯦ ꯃꯁꯤꯗꯤ ꯆꯞ ꯑꯗꯒꯤ ꯃꯤꯅꯤꯠ ꯆꯍꯤꯗ ꯑꯁꯨꯛ ꯁꯥꯕ ꯂꯤꯞ ꯏꯌꯥꯔꯒ ꯄꯜꯂꯒ ꯃꯗꯨꯒꯤ ꯇꯧꯅꯅꯕ ꯁꯔꯣꯏ ꯈꯥꯡꯕ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯄꯥꯖꯕ ꯃꯇꯝꯗ ꯃꯥꯅ ꯑꯏꯕ ꯑꯍꯟꯁꯤꯅ ꯊꯝꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯅꯥꯠ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁ꯭ꯔꯤ ꯇꯈꯦꯜꯂꯝꯕꯝ ꯕꯣꯀꯨꯜ ꯑꯩ ꯃꯁꯛ ꯈꯪꯖꯗꯦ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯃꯥꯅ ꯏꯔꯤꯕꯁꯤꯗ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯄꯜꯂꯤꯕꯁꯤꯗꯤ ꯑꯩ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯀꯔꯤꯅꯣꯗ ꯑꯩꯒꯨꯝꯕꯒꯤ ꯀꯣꯛꯁꯤꯅ ꯑꯩ ꯅꯦꯝꯕꯅ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯏꯔꯤꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤꯕ ꯃꯩꯇꯩ ꯏꯅꯥꯠ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯄꯜꯂꯤꯕ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯃꯔꯝꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯞ ꯏꯌꯥꯔ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯀꯦꯂꯦꯟꯗꯔꯗ ꯍꯥꯏꯖ ꯒ꯭ꯔꯦꯒꯣꯔꯤꯌꯟ ꯀꯦꯂꯦꯟꯗꯔꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯔꯤ ꯃꯔꯤ ꯂꯩꯔꯒ ꯅꯣꯡꯃ ꯁꯥꯡꯗꯣꯛꯂꯛꯄ ꯀꯩꯗꯧꯕ ꯃꯌꯥꯝꯁꯤꯒꯤ ꯇꯧꯅꯕ ꯃꯁꯤꯒꯤ ꯃꯩꯇꯩꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤꯗ ꯑꯗꯨ ꯇꯧꯔꯝꯕꯅꯤ ꯑꯗꯥ ꯇꯧꯔꯝꯕꯅꯤꯒ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯩ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯅꯖꯕ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁ꯭ꯀꯣꯂꯥꯔ ꯑꯃꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧ ꯄꯟꯗꯤꯠ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯋꯥꯏꯈꯣꯝ ꯔꯣꯃꯦꯁꯅ ꯏꯕ ꯀꯪꯂꯩ ꯅꯥꯠꯀꯤ ꯑꯔꯤꯕ ꯃꯁꯛ ꯍꯥꯏꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯃꯇꯥꯡ ꯃꯥꯅ ꯏꯔꯥꯠ ꯊꯧꯅꯤ ꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯌꯥꯎꯔꯤ ꯁꯔꯣꯏ ꯈꯥꯡꯕꯁꯤꯗ ꯃꯥꯅ ꯄꯤꯔꯤꯕꯁꯤꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯗ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯨꯋꯥꯔꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯅꯔꯤ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯗ ꯁꯔꯣꯏ ꯈꯥꯡꯕꯅ ꯁꯔꯣꯏ ꯃꯌꯥꯝꯅ ꯀꯨꯝ ꯑꯗꯨꯗ ꯁꯤꯒꯗꯕ ꯃꯤ ꯁꯤꯡꯊꯥꯕ ꯇꯤꯟꯅꯕꯗ ꯁꯤꯡꯊꯥꯕ ꯌꯥꯎꯍꯟꯕꯤꯗꯅꯕ ꯑꯆꯥ ꯑꯊꯛ ꯈꯥꯡꯗꯣꯛꯄꯅꯤ ꯑꯅꯤꯁꯨꯕ ꯊꯥꯡꯖꯗ ꯈꯥꯡꯕꯅ ꯁꯤꯡ ꯊꯥꯕꯗ ꯌꯥꯎꯈꯤꯕ ꯀꯅꯥꯒꯨꯝꯕ ꯀꯟꯕ ꯌꯥꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯁꯠꯄꯤꯅꯕ ꯈꯥꯡꯕꯅꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯁꯤ ꯃꯃꯥꯡꯒꯤ ꯀꯨꯝ ꯄꯨꯕ ꯁꯔꯣꯏꯒꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯔꯣꯏꯒ ꯂꯥꯂꯣꯞ ꯁꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏꯅ ꯄꯨꯜꯂꯤꯉꯩꯗ ꯄꯦꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯆꯥ ꯑꯊꯛ ꯈꯥꯡꯗꯣꯛꯄꯅꯤ ꯁꯔꯣꯏ ꯈꯥꯡꯕꯗ ꯅꯨꯄꯤ ꯆꯪ ꯇꯥꯕ ꯃꯁꯤꯡꯅ ꯈꯥꯡꯉꯤ ꯍꯥꯏꯕꯗꯤ 3, 5, 8 ꯑꯁꯤꯅꯆꯤꯡꯕ ꯁꯔꯣꯏ ꯈꯥꯡꯕ ꯍꯧꯗꯣꯛꯈꯤꯕ ꯂꯥꯏꯗꯤ ꯍꯩꯄꯣꯛ ꯂꯩꯃ ꯃꯣꯟꯁꯥꯟꯕꯤ ꯑꯩꯈꯣꯏꯒꯤ ꯂꯂꯥꯝꯕꯨꯡ ꯂꯩꯃ ꯍꯦꯃꯣꯏꯕꯤ ꯅꯣꯡꯃꯩꯕꯨꯡ ꯂꯩꯃ ꯏꯃꯣꯏꯅꯨ ꯂꯥꯡꯖꯤꯡ ꯂꯩꯃ ꯄꯤꯌꯥꯏꯅꯨ ꯂꯤꯋꯥ ꯂꯩꯃ ꯇꯦꯡꯒꯣꯜ ꯆꯥꯏꯕꯤ ꯆꯤꯡꯉꯥ ꯂꯩꯃ ꯂꯥꯟꯍꯩꯕꯤ ꯄꯤꯁꯨꯝ ꯂꯩꯃ ꯁꯥꯐꯕꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯃ ꯃꯈꯣꯏ 8 ꯑꯁꯤꯅ ꯀꯨꯝꯕꯗꯨ ꯄꯨꯒꯗꯕ ꯁꯔꯣꯏꯒ ꯆꯠꯄꯤꯒꯗꯕ ꯁꯔꯣꯏꯒ ꯂꯥꯂꯨꯞ ꯁꯤꯟꯅꯕ ꯅꯨꯃꯤꯠꯁꯤꯗ ꯀꯨꯝꯕꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯉꯥꯛꯄꯤꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯥꯅꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯄꯦꯜꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯍꯟꯁꯤꯡꯅ ꯁꯔꯣꯏ ꯈꯥꯡꯉꯤ ꯍꯥꯏꯗꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅꯁꯨ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯤꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯔꯣꯏ ꯈꯥꯡꯉꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏ ꯄꯟꯗꯤꯠ ꯃꯣꯏꯔꯥꯡꯊꯦꯝ ꯆꯟꯗ꯭ꯔ ꯁꯤꯡ ꯀꯣꯠ ꯇꯧꯗꯅ ꯄꯜꯂꯤ ꯁꯔꯣꯏ ꯈꯥꯡꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯨꯔꯥ 8 ꯂꯥꯏ ꯅꯨꯔꯥ 8ꯁꯤ ꯑꯉꯛꯄ ꯂꯥꯏ ꯅꯨꯔꯥ 8 ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯂꯣꯟꯒꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯃꯥꯅ ꯄꯨꯊꯣꯛꯄ ꯂꯥꯏ ꯅꯨꯔꯥ 8ꯁꯤꯅ ꯃꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯄꯥꯈꯪꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯀꯣꯏꯔꯨꯒ ꯍꯜꯂꯛꯄꯗ ꯄꯥꯈꯪꯕꯅ ꯃꯥꯅ ꯍꯥꯟꯅ ꯐꯝꯕꯥꯜ ꯀꯥꯗꯅ ꯂꯩꯔꯝꯕꯗꯨꯗ ꯃꯗꯨꯒꯤ ꯋꯥꯔꯤ ꯀꯣꯏꯊꯣꯛꯆꯔꯣꯏꯒꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯈꯪꯕꯤꯔꯕ ꯋꯥꯅꯤ ꯃꯁꯤꯗ ꯊꯣꯛꯂꯛꯈꯤꯗꯅ ꯀ꯭ꯔꯦꯛ ꯃꯣꯃꯣ ꯁꯛꯇꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯜꯒꯤ ꯑꯀꯣꯏꯕꯗ ꯃꯈꯨꯠꯀ ꯁꯝꯅꯔꯒ ꯇꯧꯈꯤꯕ ꯂꯥꯏ ꯅꯨꯔꯥ 8ꯁꯦ ꯃꯁꯤꯒꯤ ꯂꯥꯏ ꯅꯨꯔꯥ 8ꯁꯤꯒꯤ ꯃꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯑꯣꯏꯔꯤꯒꯦꯁꯦ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯊꯤꯕꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯈꯪꯅꯤꯡꯗꯅ ꯊꯤꯕꯁꯤꯗ ꯃꯁꯤꯅꯤ ꯍꯥꯏꯕ ꯉꯝꯅꯅꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯐꯪꯖꯗ꯭ꯔꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯅꯨꯔꯥ 8ꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯏꯀꯌా ꯑꯃꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯏꯕꯤꯕ ꯈꯨꯏ ꯀꯌꯥꯗꯅꯤ ꯂꯥꯏ ꯅꯨꯔꯥ 8ꯁꯦ ꯍꯤꯄꯣꯛꯄꯤ ꯌꯥꯏꯄꯣꯛꯄꯤ ꯍꯤꯔꯩꯃ ꯌꯥꯏꯔꯩꯃ ꯍꯤꯀꯨꯕꯤ ꯌꯥꯏꯀꯨꯕꯤ
ꯑꯃꯁꯨꯡ ꯌꯥꯏꯁꯅꯥ ꯀꯧꯋꯦꯅ ꯏꯔꯝꯕ ꯈꯨꯏ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯖꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯕꯤꯔꯝꯅꯤꯀꯣ ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ 이보도 박항바 이보도 박항바시가 빠나라가 살라이 따레 보이에드나 떠보기 휘 라릭 싱주 탱나제이 하이버디 마이테이지 마통머럼 캉다바 아코이 마친 마나오 까리가리 마친 모파 까리가리 캉다바 마나이 마센기 마펌 캉다바기 모옹다 이말레미렌 치드인데 부토파 라이누라 따레또 이보도 박항바가 빠나할라가 아코이 살라이 따레 보이에드나 떠보기 휘주 탱나제이 अदो मशूम अखोइना लौजनिंगदबा याजनिंगदबा कइनोदा इमा लेमरेना पुथोपिबा मागी लाइनुरा तरेतुदी इदर मागी मसानुपी ओइबामा नत्रगा मागी मनाइनुपी ओइबामा मागी मनाइबु बुबी ओइ तारगसु मागी मसानुपादुगदी मबुंग मचनगुंबा मबुंग मचीगुंबा कोइ मोपागुंबनी अदुना मधु लौनबा कइदोबा हाइबजे मसी फजदबा वानी अदो अदुम बलारिसु थेंगनै करमबा अरीब पुयाद करी युंभम ओरगा तौबनो हाइबा आई खंजदे अदु मसीजु अकोइना याजनिंगदब मैते अमोइना याजनिंगदब पोसक अमनी अदगी अमरोमदा अखोइगी लाइनुरा तरेसी अखोइना हुजिक हेलोइ तरेट एना खंगनरिबा मैतेना हेलोइ तरेट एना खंगनबा यामना अखोइदे कीना नांगनबा मसक फजबा अदगी अकोमगी ओमनरदी अखोइगी ngaudana faidana chakali gaina hainariba अखोगी हेलोइ तरेट ओइना लैगी हाइना तापिरंबा खुई लाइक सिंगु चेकनै मधुगी मतुंगिना अखोगी चिंगा लैमा लालहैबी पिसुम लैमा सिलैबी लांजिंग लैमा तकपचोंग अदगी लांगोल लैमा लोंगपानबी हाइपोक लैमा मोंगसांगंबी इयु लैमा लैफुबी अमसुंग युमजाव लैमा थादोइबी हाइबसे लाइरेम तरेसी ओइना अखोगी लैगी हाइना पनबीरंबा कनोजु थेंगे अदुबो अमबु सिना लाई वारी मिटकी वारीनी अखोगी लमतागी थांगजदा सरोय खांगबाइसे अखोई मैतैगी चन्नरकपिनेबो करम मतमदगी चन्नरकपिनो अखोई खंगदे करम मैतैगी फुरुपना हाना हौरकपनो हाइबा अखोई खंगदे करिनोइदा मैतैसे अपिक अपिक फुरुप कया पुंजिलागा तौरकपनेबा खुदम ओइना अदुगा अमगी अपुनबगी ओइरगा लाकपने सिदे अखोइना लॉजिकली खंगबो ngambeba मसीगी खुदम ओइना अनी खक्तंग पंजगे पांथोइबी से नोंदा लाइरेन पाखंगबा हाइबा अमा 33 एडी नि हाइबसिदा थोलागा कंगलादगी खाबजिंग चैखाइरगा खाब खरा अमनजु मखोई मैतै मखोइना अहानबा लिंखलिबा मैतै फंबाल से सेंगलकदोइबो मैतै लेबाक सिगी दैजिदा पुंजिलनगगा पांथोइबी हाइबसे मतम दु फावदा नोंदा लाइरेन पाखंगबना कंगलादगी खाब चैखाइद्रि बावदी अखोइगी अखोई पांथोइबी नोपोक निथौ हाइबसे ओनली फॉर कनानोदा खाबसिंगा अदगी पांथोइबीगी कैनो ओइरिबा मपाम लमदम ओइरिबा मंगांगा अदगी अमुक नोंपोकसे अंगोमनी हाइबसु यावी अदगी सेलोइ लंगाइनी हाइबसु यावी मदु आई अखोइ खंगजदे मदु खंगनबदी अखंग आइजिना तापीगदबनी मखोइ अहुम खकी कंसर्न नेबा अखोइ मैतै हाइबो थोलक्त्रिबा मतमदुदा नोंदा लाइरेन थोले मैतै सेमगले हाना खाबसिंगना चन्नरंबा पांथोइबीगी कल्चर दो अखोइ अपुनबा मैतैगी ओइरेबा अदुमाइ तौदना आइना हाइजरिजे लॉजिकली मैतै अपुनबा मैतैदा खुमंगा लुवांगा पुंजिलक्त्रि भावदी अखोइगी इमा इबेमा लाइरेमा इमोइनु लनगी लनकुबी अखोइगी इमा इबेमा इमोइनु से लुवांगा खुमंगा खकी कंसर्न नेबा अखोइगी मैतै निथौ चलामबा मतमगी खक्तदा हाइबदी मतम दुबावदा लुवांगा खुमनगा से टोटली चाप चाना मपुंग फाना मैतै दा पुंजिलंगर कांदा अपुनबा मैतै gi अखोइगी कैनो ओइरकपनेबा अखोइगी इमोइनुगी कल्चर सिजु अखोइ ओइरकपनेबा अदुमाइ तौदना सॉरी लमता थागी सरोइ खांगबसिजु अखोइगी कांगबु अमा नत्रगा अमना तौरअमगनेबा मसी लाइ हक्तक्तगी हाइबा अखोइना थेंगनजरकपदा सरोइ खांगबसे खुनगी अहल लमन मरी मंगा अहल लोइरबसिंगना मखुत्ता टेम पाइ टेम जिगिजु फजब वारी एमा लारिक्तदि आई थिजबदा याम थिजरे करम लारिक्ता यावनो आई खंगजदे टेम जे सरोइ अखोइगी तिनमु लाइमु तांथोपा ngami हाइदना अखोइगी तापीबा अहल लमनजिंग वारी लिबीदना मखोइना करी वारी लिबीगेदा पांथोइबिना फी सारिगेदा तिनकम लाइकम कौबा
timu lai mu amana magi kangbu ga loina na tim singna ko matamda tim salaga akoi timu lai mu jing hat ki chai khai gi tan khai gi ai bagi wari ma pusil laga yam nungsi ba yam thajan ningai ba tawram gani tawram ba yai gai na khan ba wari ma khak lei ba mana adu makhata na libi ba wari ji kai no da maitai na maitai hindu gauria ba sab singna akoi gi chandon naton da thinba ji chandon gi di chandon thinba gi di yam na to to pa hindu gi wari wakong mayam am lei gre adu na tabada maitai na naton da chandon thinba ji de da laibak da chandon thinba ji da laibak gi chandon thinba isa mi atai gauria baisna kangbu bengal gi kari bengal gi je khubak ta tawga akoi gi kubi khunau bi na tak heta number jani ada koi sei je chiri ga hap ta na kai do na tawri je akoi gi kaino chaitie ga mana paya mana tawra su yai ba akoi makhet maru na tawra su yai ba adu bu tawde kari gi no da akoi gi team gi phisa team gi mawong da akoi gi maning da ga kaino tawra team ga chak mana ba mawong da chandon chai hai ba chemam mi ba masi chemam ba ji da maitai ahal man jing gi na tawra mi ba makoi gi wangu lol di makoi na pujari ba akoi gi magi mapung ning da khanjari bidi team mai ba posak che timu lai mu tang ba ngam ba posak adu ba posak ama woi ba ni na adu ba team gi mawong lo ba chandon chai china laibak ta nammaga chatta ga di timu laimu thengnaroi haibagi thajanabi amagi wangolon da pukhol bopani ga ba wari tajai masi haidi khalam gani ga na khanba ya ba aduni akoina saroi khang ai ima chahi masagi chahi 90 kaino akoi 93 changa ai ipana chahi marfu masagi 86 surakpa matam 2000 da leigidabani ipado yam kanna leigidabani laibak thiba thodokta akoi electric na chingbadagi suondana chahi amma nikak sollaga yam kanna akoi kurai maikai gidi akoi changari wala da luchingbo ina konjam kurai konjam lekai gi konjam sourcing tayai ma haidana tawdana chahi 86 punsibirami 2000 da leigidabani 2008 da ai ima leigidabani akoi leitan tem ningon akoi kaino nayani devi ima leigidabasi chahi masagi chahi 92 changmana tin mapung phajilakpa matamda leigibani ima wa adagi aigi tajau si masagi chahi marfu mari surakpa marfu ni toi surakpa akoi handaki covid matang 200 da leigidabani 2000 da leigidabani tajau mangna aisi pokpa yaba chahi gi phak leibani aduna ayakna thawai yaujarakiba akoi sanathong haiba chepung si 1994 dagi hojabani madu taunanabagi to 93 dagi tawjarakpani matamda dagi ahal lamanji akoi yam thengna jawi lekai da kaisu nate akoi lekai awang homba yung dongi lekai dogi ching adagi khara adagi alu khara insang napi khara tawreraga akoi ahanjingna tempui makutta team akoi saroi khangbada team pui ado ngasi ngarang se aina nupi ama ani akoi lambi lamkhang da thengna jaba khangna chanaba jingda noi saroi khangbada team pui pu de si akoi tradition da mangsil leini team do leina da buju yo me akoi di buji di khwang da phi kana su sadrana team pui ado akoi saroi khangbada team pui isam chamba posak amni lerak mari phangbada adegi lekai gi kano chambam da kadobada ngasai gi lari amada haibi godo akoi gi sing satpa akoi gi sing thaba sing satpa na thorong ngasi su sana ko nulom da pangtho munin khali masi akoi gi maitai gi thajana bida akoi gi lai singna phattaba lai singna kana si gi lamji gi karam ba mi sing si gadori ba kadodori ba haibana chingba sing akoi thai ga haibagi kano थाजबी लेनबा अदगी अमुक सिंग सत्पाइसिना मधुम थाबसिंगदो अखोइना सरोइ खांगबा मतमदा अखोइ याउबीगनु नत्रगा याउबी तारगसु मधु केनो तौबियु गा हाइबगी लाइक अमदा हुजिक आइना पंजगी लाइक अमदो पल्ली मधु ओरम याय मधु अखोइ भाबकी वानी और ट्रेडिशन ने ट्रेडिशन ने अखोइ योंचा कालु गे इरोन बा हावे जे अखोइ ट्रेडिशन ने पुयागी लाइक ते इरम नती adu chumba adagi akoi hujikti akoi na narol sing na khangna da yai kumbi no nga to da te pa ga hai maitai na cha ba cha injang da khwai da gi hau nga da khwai da gi hau wa
ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯄꯥꯟꯒꯤ ꯃꯩꯇꯩꯁꯤꯡꯅ ꯑꯦꯂꯤꯁꯥ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯌꯥꯝꯅ ꯇꯣꯞ ꯀ꯭ꯂꯥꯁꯀꯤ ꯉꯥ ꯑꯣꯏꯅ ꯆꯥꯅꯔꯤꯕ ꯑꯦꯂꯤꯁꯥ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯝꯕꯤ ꯑꯅꯧꯕꯒ ꯀꯨꯝꯕꯤ ꯍꯥꯏꯁꯦ ꯐꯧ ꯃꯈꯜ ꯃꯩꯇꯩꯒꯤ ꯐꯧ ꯑꯃꯅꯤ ꯃꯁꯤ ꯅꯧꯅ ꯂꯣꯛꯑꯒ ꯃꯗꯨꯒ ꯉꯥꯇꯣꯟ ꯑꯇꯦꯛꯄꯒ ꯊꯣꯡꯕ ꯀꯨꯝꯕꯤ ꯑꯅꯧꯕ ꯉꯥꯇꯣꯟ ꯑꯇꯦꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟꯅꯦꯕ ꯃꯗꯨ ꯃꯨꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯉꯥꯇꯣꯟꯁꯨ ꯄꯥꯛꯅ ꯐꯪꯗ꯭ꯔꯦ ꯐꯪꯗꯤ ꯐꯪꯉꯤ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯍꯥꯎꯗꯨꯁꯨ ꯐꯪꯗ꯭ꯔꯦ ꯀꯨꯝꯕꯤ ꯐꯧ ꯃꯨꯠꯈ꯭ꯔꯦ ꯁꯤꯅꯤ ꯇ꯭ꯔꯦꯗꯤꯁꯟ ꯈꯨꯗꯤꯡꯃꯛ ꯑꯏꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯒꯅꯦꯕ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯩꯇꯩꯗ ꯁꯔꯣꯏ ꯈꯥꯡꯕꯗꯣ ꯑꯗꯨ ꯄꯨꯌꯥꯗ ꯌꯥꯎꯏ ꯑꯗꯨ ꯂꯥꯏꯁꯣꯟꯅ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯃꯗꯨ ꯑꯩ ꯊꯥꯖꯗꯦ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯁꯦ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯃꯁꯛꯇ ꯇꯤꯜꯂꯛꯈꯤꯕ ꯀꯥꯡꯕꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯇꯧꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯛꯄ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯗ ꯀꯪꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕ ꯍꯥꯏꯁꯦ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯁꯦ ꯀꯨꯝꯍꯩ ꯑꯃ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯑꯃꯅꯦꯕ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯕు ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯍꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯗꯨꯃ ꯆꯍꯤꯁꯦ ꯍꯥꯏꯔꯤꯁꯦ ꯂꯝꯇꯥ ꯊꯥꯁꯦ ꯆꯍꯤ ꯍꯧꯕꯅꯦꯅ ꯊꯥꯔꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯎꯏ ꯊꯥꯔꯣꯟ ꯍꯥꯏꯕ ꯄꯨꯌꯥ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯁꯤꯒꯤ ꯊꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯆꯥꯛ ꯊꯥꯕ ꯀꯩꯗꯧꯕ ꯁꯔꯣꯏ ꯈꯥꯡꯕ ꯀꯩꯗꯧꯕꯒꯤ ꯄꯣꯠꯁꯛ ꯌꯥꯎꯕꯅꯤ ꯑꯗꯣ ꯁꯔꯣꯏ ꯈꯥꯡꯕꯁꯨ ꯀꯨꯝꯍꯩ ꯑꯃ ꯑꯣꯟꯊꯣꯛꯂꯛꯇꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯂꯥꯛꯇꯥꯔꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯄꯪꯇꯧꯗ ꯇꯧꯁꯤꯟꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯁꯨꯝ ꯀꯥꯏꯊꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯑꯁꯨꯝ ꯀꯥꯏꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯦ ꯑꯩ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯃꯇꯥꯡꯗ ꯇꯧꯖꯅꯤꯡꯉꯤ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯗꯣꯛꯇꯔ ꯔꯣꯃꯦꯁꯅ ꯏꯕ ꯂꯥꯏꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯗꯕ ꯆꯪ ꯇꯥꯗꯕ ꯍꯥꯏꯕꯗꯤ ꯇꯨꯃꯥ ꯁꯨꯗꯕ ꯅꯨꯄꯤ ꯃꯁꯤꯡꯅ ꯑꯍꯨꯝꯅꯕꯨ ꯇꯧꯔꯁꯨ ꯃꯉꯥꯗꯪꯅꯕꯨ ꯇꯧꯔꯁꯨ ꯑꯗꯒꯤ ꯇꯔꯦꯠꯅꯕꯨ ꯇꯧꯔꯁꯨ ꯈꯔ ꯌꯥꯝꯒꯦꯔꯥ ꯃꯥꯄꯟꯅ ꯇꯧꯔꯁꯨ 12ꯅ ꯆꯪ ꯇꯥꯗꯕꯅ ꯃꯤꯁꯤꯡꯒꯤꯗꯤ ꯑꯀꯛꯅꯕ ꯂꯩꯇꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯍꯅꯨꯕꯤ 4-5 ꯇꯧꯗꯅ ꯇꯦꯝꯒ ꯄꯥꯏꯔꯒ ꯖꯒꯣꯏꯒ ꯁꯥꯗꯅ ꯃꯣꯏ ꯅꯨꯡꯉꯥꯏꯕꯒꯤ ꯏꯁꯩ ꯀꯔꯤ ꯏꯁꯩꯅꯣ ꯈꯪꯗꯦ ꯃꯗꯨ ꯁꯛꯇꯅ ꯇꯧꯔꯒ ꯇꯧꯕꯒꯤ ꯑꯗꯨ ꯊꯦꯡꯅꯖꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯑꯣꯡ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯁꯔꯣꯏ ꯈꯥꯡꯕꯒꯤꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯊꯠꯇꯅ ꯀꯩꯗꯧꯗꯅ ꯄꯩꯁꯥꯒ ꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕꯁꯨ ꯀꯌా ꯑꯃ ꯊꯦꯡꯅꯖꯈ꯭ꯔꯦ ꯁꯨꯝꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯁꯔꯣꯏ ꯈꯥꯡꯒꯅꯤ ꯍꯥꯏꯗꯤ ꯑꯉꯝꯕ ꯌꯨꯝꯒꯤ ꯀꯔꯤꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯑꯍꯟ ꯑꯣꯏꯔꯤꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯑꯒ 4-5ꯅ ꯊꯣꯛꯑꯒ ꯀꯨꯝꯗꯨꯃꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯩꯈꯣꯏꯒꯤ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯅꯨꯡꯗ ꯇꯝꯕꯤꯔꯛꯇꯅꯕ ꯃꯈꯣꯏꯅ ꯄꯦꯟꯅꯅꯕ ꯆꯥꯛꯊꯥ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯆꯝꯕ ꯑꯣꯏꯇꯥꯔꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯄ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯅꯤ ꯑꯗꯣ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯁꯤꯕꯨ ꯑꯃꯗ ꯂꯥꯏ ꯇꯤꯟꯒꯤ ꯌꯥꯝ ꯑꯔꯨꯕꯗ ꯄꯨꯁꯤꯟꯕꯁꯨ ꯂꯥꯟꯒꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯗ ꯀꯨꯝꯍꯩ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯁꯨ ꯑꯩꯗꯤ ꯂꯥꯟꯒꯅꯤꯅ ꯑꯩꯒꯤ ꯂꯅꯥꯏ ꯋꯥꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕꯁꯦ ꯑꯗꯣ ꯃꯁꯤꯒꯨꯝꯕꯁꯦ ꯈꯔ ꯍꯥꯏꯕꯁꯨ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯆꯍꯤꯁꯨ ꯅꯍꯥ ꯅꯠꯇ꯭रे 70 नेक्स्ट ꯏꯌꯥꯔꯗꯒꯤꯗꯤ 70 ꯑꯗꯨ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯈꯔꯗꯤ ꯑꯩ ꯍꯥꯏꯖꯒꯦꯅ ꯊꯝꯖꯩ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯀꯪꯂꯥꯗꯒꯨꯝꯕ ꯀꯪꯂꯥꯒꯤ ꯒꯦꯠꯇꯕꯨ ꯀꯪꯂꯥꯒꯤ ꯒꯦꯠꯁꯦ ꯏꯅꯥꯎꯁꯤꯡ ꯑꯃꯅ ꯇꯥꯛꯄꯤꯔꯤꯕ ꯀꯔꯤꯅꯣ ꯑꯣꯖꯥ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯪꯂꯥꯒꯤ ꯆꯪꯐꯝ ꯑꯁꯤꯗꯗꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯨꯔꯨꯡ ꯂꯩꯌꯦꯅ ꯇꯧꯔꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯨꯔꯨꯡ ꯂꯩꯌꯦꯅ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯖꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯔꯣꯏ ꯈꯥꯡꯕ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯄ ꯋꯥꯐꯝꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩꯗꯤ ꯃꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯃꯥꯏꯑꯣꯟ ꯆꯨꯝꯕꯤꯒꯗꯕ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯃꯥꯏꯑꯣꯟ ꯆꯨꯝꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯂꯣꯏꯁꯪ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦ ꯃꯄꯨ ꯄꯥꯟꯗꯕꯗꯧꯅ ꯄꯪꯇꯧꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯦ ꯃꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ
ꯃꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯟꯊꯃꯤꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯦꯅ ꯈꯟꯖꯩ ꯁꯔꯣꯏ ꯈꯥꯡꯕ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯕ ꯀꯩꯅꯣꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯛꯄ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯅꯤ ꯑꯗꯣ ꯇ꯭ꯔꯦꯗꯤꯁꯟ ꯍꯥꯏꯕ ꯇ꯭ꯔꯦꯗꯤꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯏꯕ ꯂꯥꯏꯔꯤꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯇꯦ ꯑꯣꯔꯦꯜ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯏꯕ ꯑꯣꯏꯒꯅꯤ ꯑꯏꯕ ꯂꯥꯏꯔꯤꯛ ꯂꯩꯒꯗꯕꯅꯤ ꯄꯨꯌꯥ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯍꯤ 69 ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯏꯕ ꯑꯗꯒꯤ ꯊꯋꯥꯏ ꯌꯥꯎꯖꯔꯛꯄ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯤꯖꯔꯛꯄꯗ ꯊꯦꯡꯅꯖꯔꯛꯄ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯣ ꯂꯥꯟꯅ ꯑꯔꯊ ꯆꯨꯝꯅ ꯍꯟꯗꯣꯛꯄꯤꯕꯅ ꯑꯃꯅꯤ ꯑꯗꯨꯒ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯪꯂꯥꯒꯤ ꯁꯅꯊꯣꯡꯗ ꯅꯣꯡꯆꯨꯞ ꯁꯅꯊꯣꯡꯗ ꯀꯩꯅꯣꯔꯣꯝꯗꯁꯨ ꯇꯧꯕ꯭ꯔꯥ ꯑꯇꯣꯞꯄ ꯁꯅꯊꯣꯡꯁꯤꯡꯗꯁꯨ ꯇꯧꯕ꯭ꯔꯥꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯩꯅ ꯎꯖꯔꯤꯕ ꯐꯣꯇꯣꯗꯨꯗꯤ ꯑꯩꯈꯣꯏ ꯅꯣꯡꯆꯨꯞ ꯁꯅꯊꯣꯡꯅꯤ ꯅꯣꯡꯆꯨꯞ ꯁꯅꯊꯣꯡꯗ ꯁꯔꯣꯏꯒ ꯈꯥꯡꯗꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇꯒꯤ ꯀꯔꯝꯕ ꯄꯨꯌꯥꯗꯒꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦꯅ ꯉꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯇꯧꯖꯕꯅꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯃꯦꯟꯁꯤꯟꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯉꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯅꯥꯠꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯂꯝꯗ ꯑꯣꯏꯔꯕꯁꯨ ꯅꯥꯠꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯕꯁꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯦ ꯃꯇꯥꯡ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯒꯦ